Laisemba Entertainment gi makhada puthokchaba APIKPA MAHUM The Little Nest hariba Manipuri feature film asi lakliba August ki tarik 18 da Epom media app ta sungsoi soitana release tawjaragani. Hariba film asi lairiba Manipuri feature film singdagi top mahau ama phangani haibagi thajaba adu isada leijai. Maram asina film asibu mayamna soidana mityeng tabiyu aduga amana pre-booking tawbagi khudong chaba dusu ngasidagi pizari. Manipuri film gi artist singbu amadi film asibu nungsibiduna mayam punna support tawbiyu. lagi tu pun limit macam ni berarti. Hey, Epom, anak aku masang mal le mana ba mau ram lebih. Kondom kana no hai ba do macam cap cana khang halang ada bani.